Lakhipur online na puthok saba August ki tang 19 Nongmaijing numit ki Khomjinba Pao tabirasi. Ahanbada maroiba Pao. Ngasi rajya gi jila 15 da pangthokadoriba grade 3 parikha ga mari lenana mobile internet yauna athingba kayamarom thamkhre. Kuno high school fuller tolgi akhanaba mifam pangthoktuna school asigi chawkot thorangi matangda khanakhre. Jiri kasara punba sanamhi lining loop ki chahi gi mifam kasar Lakhipur Kuno da pangthokre. Climate activist Lisipriya Kangujamna plastic bottle lising taruk kasubna yang tarukna wahai pareng ama semduna Guinness World Record thamgadori. Jiribam da sungarang yang teret suba chaklam khongchat Hunger Marchers de ki thorom pangthokre amasung Uttar Pradesh ki Noida city da niyom gi wangmata saba Kutub Minar dagi hena wangba Twin Tower ngasi thugairagani. Haujik mapung oiba Pao tabirasi. Rajya gi jila 15 da ngasi pangthokadoriba grade 3 parikha siga mari lenana tongan ba cheksil thorang kyamarom jila sing asi dalokhatkhre. Parikha thaba lakpa singi kudong chana nabagi damak Silchar shahar gi mapam singda gari chatok chasinda kaknaba niyom kayamarom lauthokre. Masiga mari lenana ngasi ayuk pung mari dagi nungthil gi pung mari phawba shahar manungta passenger bus natana atai gari achoba sing pochai puba gari na chingba changbada athingba thamkhre. Rongpur Point ENT Colony Chirukandi ISBT National Highway Point Nagatilana chingba point singda thingduna thamgadori. Asitanatana parikha asiga mari lenana parikha center gi akoibada IPC gi section chamaga nifumari gi thingba thamkhre loinana ngasi ayuki pung 10 dagina numid yungba pung 12 phawba aduga amuk nungthil gi pung 2 dagi pung 3 phawba mobile internet service thingduna thamgani hairi. Kuno high school fuller tolgi akhanabi mifam pangthoktuna school asigi chawkot thorangi matangda khanakhre. Kuno high school fuller tolgi SMDC guardian sing amadi alumni gi oiba akhanaba mifam ama ngarang pangthokre. Rural Development Association fuller tolgi president oinam biramani na mifam apoiduna pangthokiba mifam asida school asigi SMDC gi president Dr. Posongmam Rajbihari Hanagi SMDC ki president oibiramba W Bida Sundar Sapormana High School ki headmaster oiramba L Nandakumar amadi Lakhipur East ki ZPC member Kabrabam Anitana Daistapam ki haudokpagi thoramda headmaster S Robindra Singhana hauzik leiriba school asigi phibam sokjilakpa kaya putoktuna nainakhi. Thoramda Wahengam Bijoy A Nipendra Sharma amadi K Sunita su saruk yaraduna pauta kaya thambiki. Mifam na munna khanarba matungda akhanaba campaign team ama semduna anakpada leiriba khungang singda koina chatuna angang sing thabiraknaba amadi number 109 Konjeng Lekai LP School number 139 Nayagram Balika Bidyaloy LP School amasung number 938 Nis Borbil LP School punsinduna atopa school singda amalgamation tobidanaba local MLA da haijaba haina mot ama toina warep lokhi. Jiri kasar apunba sanamhi lining loop ki chahi gi mifam ngarang Lakhipur Kuno kasar da leiba salai punsikon tekhau sangbigi meeting hall da pangthokre. Mifam asida Thaudam Gopal oinam athauba amadi Thaunaujam Kumbana presidium member sing oina daistapam ki mifam asida lupasigi miyoi 13 na saba anoba thausil kangluba masu semki. Kangabam Birenna president Pangambam Nilkumar na vice president Maibam Manimhon na secretary Yumnam Nilkumar na assistant secretary Khangembam Bishanath na auditor amasung Nongthombam Luang Yaimana irat piba oina khankibaga loinana lakliba September ki tang 13 gi nungthil gi pung 2 tabada anoba bodigi mifam amasu phamnana bawarep takhe. Mifam asida miyamna saruk yabinaba Jiri kasar apunba sanamhi lining loop ki maige dagi paujelakli. Sonai Education Block ki manung chanbada leiba Dakshin Mohanpur ME School da matam kuina oja oiduna leiramba oja marigi kaina thoram ngarang pangthokre. Thabakta gi potharaba oja sing adudi Riyazuddin Chowdhury Subinoy De Haisnam Ongbi Intramukhi Mutum Ongbi Satyabati ne. Thoram aduda President Badal Das Headmaster Thokchom Deben amadi Ketrimai Manikchanna sarugyakhi. Chahi tarata suribi malengi maming lerebi climate activist Lisipriya Kangujamna plastic bottle lising taruk kasupna yang tarukna
wahai pareng ama semduna Guinness World Record ta ming chanana bahona kre masigi mamangda chahi asigi February da plastic bottle lising home chahung kunmangat sijenaduna wahai pareng semduna Guinness World Record thamangam khe Lisipriana record asipu thugaiduna subnatigi minute 8 ga second anida Save Our Planet and Our Future haiba wahai pareng ama semki Guinness World Record ki maige dagi soidana recognize tawragani haibagi thajaba thamle record asi thamnana bahana bada Lisipriana mahaki manaunupi Irina amadi Rian International Group of Institutions ki mahairoi singna mateng pangduna Guinness World Record asi thukaiba ngamle haina Twitter da Lisipria kangojamna phongdokhe Jiribam dasu ngarang yangkai teret suba chaklam khongchat Hunger Marchers Day ki thauram pangthokre thauram asigi sarukama oina MSU District Committee Jiribam na sinduna committee asigi conference hall da mapung phana pangthokhi thauram da mahairoi singi lamyanba Chaubal Nabakumar Nilamani amadi Pramodini gi maphamda haikat lekat tamkhe minute ani tumina leptuna layoi khraba sing adugi maphamda ikai khomna jabautki thauram da L Roman Singh ex-president MSU District Committee Thanil Thokchom President MSU District Committee Jiribam amadi N Sadananda Meitei President Jiri Development Organization JDO na mathang sitna Chief Guest President amadi Guest of Honor oina saruk yakhi panbayai ing kumja lising amaga chamapan humpu mangagi numit asimaktada cheng phangdabagi matangda mahairoi singna haukiba ihobu laksinana bahona bada police na nongmai kapada oinam Nabakumar Laisram Chaubal nongmai kapam Pramodini amadi Waikhom Nilamani laikhidabani Uttar Pradesh ki Noida city da niyom gi wangmata saba Kutub Minar dagi hena wangba Twin Tower ngasi thugairagani flat chamapan hena leiriba tower ani ase subnatagi second tarani thoirom gi manungda awangba thaki technique sijenatuna thugaibagi sem saba loikre niyom gi matungi na tower ani gi lapnaba foot 13 oifam thokpa du subnatagi foot 8 rom tamak oiba maramna Supreme Court ki ya thang matungi na thugaiga dori bani hairi mathol kunthra nithoi gi apex tower amadi mathol kun 8 leiba Sian tower ani asigi awangba meter chamani Kutub Minar gi awangbana meter 139 ni tower ani asi ngasi nungthil pung ani makhai tapa matamda thugairagani thangnabada leiba building singda leiba miyoi sing atopa maphamda hongdokhan khre mafam asi ngasi gi oina no fly zone su lauthokre Excellent coaching for Navodaya Vidyalaya and Sainik schools for class 6 English Manipuri medium by a group of experienced teachers with experience of 10 years. For further information, please contact mobile number 7005440390 or 6000396742. Maruti Suzuki Arena showroom ama Kasar Lakhipur gi Fulertol Chinya lekai da hangdok jare gari leibining basingna showroom asida lengbirakuna hojik pijariba offer sing asigi kudong chaba lobiu adom gi amanba car ahanba car da exchange tawbagi kudong chaba su pijari ngasi mak paw phauna biu branch manager Dilip Singha mobile number 8471840737 natraga 9435218331 da paw phauna biu Aroibada maruiba paw amukhanna ngasi rajya gi jila kunmanga da pangthokadoriba grade 3 parikha ga mari lenana mobile internet yauna athingba kayamaram thamkhre Kuno High School Fulertol gi akhanaba mifam pangthoktuna school asigi chakot thorangi matangda khanakhre Jiri Kasar punba sanam he lining loop ki chahi gi mifam Kasar Lakhipur Kuno da pangthokre Climate activist Lisipria Kangujamna plastic bottle lising taruk kasubna yangkai tarukna wahai parengama semduna Guinness World Record thamgadori Jiribam da sungarang yangkai teret suba chaklam khongchat Hunger Marchers de ki thorom pangthokre amasung
Uttar Pradesh ki Noida city da niyom gi wangmata saba Kutub Minar tagi hena wangba Twin Tower ngasi thugairagani. Lakhipuronline YouTube channel gi Khomjinba Pao sandok chaba ngasi gi oinadi matang asidaloi jare.